ꯆꯦꯅꯦꯜ ꯁꯤꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯁꯥꯃꯨꯒꯤ ꯃꯌꯥ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯅꯨꯕꯗꯨ ꯈꯨꯗꯛꯇ ꯑꯅꯥꯕꯒꯤ ꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯁꯥꯔꯨꯔꯦ꯫ ꯃꯗꯨꯗ ꯂꯩꯔꯝꯂꯤꯕ ꯄꯨꯝꯅꯃꯛꯅ ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯅꯈꯣꯏ ꯀꯅꯥꯅꯣ ꯑꯃ ꯆꯠꯇꯨꯅ ꯀꯧꯔꯨꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯅꯤꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯍꯅꯨꯕꯒꯤ ꯃꯆꯥ ꯑꯁꯤꯕꯨ ꯀꯧꯔꯔꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯇꯥꯗ, ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯒꯤ ꯀꯧꯔꯕꯅꯤ ꯍꯥꯏꯔꯕꯅꯤꯅ ꯍꯣꯏ, ꯑꯩꯍꯥꯛ ꯆꯠꯆꯒꯦ ꯍꯥꯏꯔꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯁꯥꯃꯨ ꯃꯌꯥꯗ ꯈꯨꯔꯨꯝꯂꯒ ꯍꯥꯏꯔꯛꯈꯤ, ꯅꯅꯥꯏꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯖꯗꯦ, ꯑꯩꯕꯨ ꯁꯦꯝꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯤꯔꯕꯅꯤꯅ ꯅꯍꯥꯛꯅ ꯑꯅꯥꯕꯁꯤ ꯐꯍꯟꯕꯤꯌꯨ ꯍꯥꯏꯔꯒ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯁꯥꯃꯨ ꯃꯌꯥꯗ ꯂꯨꯞꯂꯒ ꯏꯁꯤꯡꯗꯨ ꯂꯤꯛꯂꯤ ꯃꯆꯥ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯔꯒ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯉꯥꯎꯕꯤ ꯆꯣꯏꯔꯣꯜ ꯂꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯃꯗꯨ ꯎꯕꯗ ꯑꯉꯥꯎꯕꯤ ꯆꯣꯏꯔꯣꯜ ꯂꯣꯟꯕꯤꯗꯨ ꯈꯔ ꯐꯕꯒꯨꯝ ꯃꯥꯕꯨ ꯀꯤꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔꯗꯪ ꯄꯤꯕꯤꯌꯨ꯫ ꯏꯃꯨꯡꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯊꯨꯅ ꯄꯤꯔꯦ꯫ ꯏꯁꯤꯡ ꯑꯗꯨꯗ ꯃꯥꯅ ꯂꯤꯛꯂꯤ ꯃꯆꯥ ꯑꯃꯗ ꯍꯥꯞꯂꯒ ꯄꯨꯔꯛꯄ ꯏꯁꯤꯡꯗꯨ ꯍꯩꯖꯤꯜꯂꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯂꯥꯏ ꯑꯣꯏꯔꯕꯁꯨ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯊꯨꯅ ꯍꯟꯗꯣꯛꯈ꯭ꯔꯣ ꯆꯠꯊꯣꯛꯈ꯭ꯔꯣ ꯍꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯥꯛꯂꯝꯗꯦ ꯈꯣꯠꯂꯝꯗꯦ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ, ꯂꯝ ꯍꯦꯜꯂꯕꯗꯤ ꯅꯊ꯭ꯋꯥꯏ ꯃꯥꯡꯖꯒꯅꯤ ꯍꯥꯏꯔꯒ ꯏꯁꯤꯡ ꯑꯗꯨ ꯑꯅꯥꯕꯤ ꯑꯉꯥꯎꯕꯤꯗꯨꯒꯤ ꯃꯃꯤꯠ ꯃꯃꯥꯏ ꯃꯁꯥ ꯊꯨꯡꯅ ꯆꯥꯏꯊꯣꯛꯄꯤꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯅꯥꯕꯗꯨ ꯍꯌꯨꯝ ꯁꯣꯟꯗꯨꯅ ꯃꯁꯥꯗꯨ ꯍꯤꯞꯊꯔꯒ ꯇꯨꯝꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩꯔꯝꯂꯤꯕ ꯃꯥꯏꯕꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯅꯈꯤ꯫ ꯃꯍꯥꯛꯄꯨ ꯑꯍꯩꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯈꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯈꯪꯅꯔꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯅꯤꯄꯥ ꯑꯃ ꯕꯣꯟ ꯑꯗꯨꯗ ꯆꯪꯂꯨꯕꯗ ꯀꯩꯅ ꯁꯣꯛꯄꯗꯒꯤ ꯁꯤꯕꯗꯤ ꯁꯤꯍꯧꯗꯅ ꯃꯔꯦꯡꯖꯣꯝꯗ ꯌꯥꯈꯨꯟ ꯈꯔ ꯂꯩꯗꯨꯅ ꯅꯤꯄꯥ ꯑꯁꯤ ꯀꯩꯒꯤ ꯍꯨꯅ ꯌꯥꯈꯨꯟ ꯑꯗꯨ ꯑꯣꯏꯁꯤꯟꯕ ꯉꯝꯗꯅ ꯑꯔꯨꯝ ꯍꯧꯗꯨꯅ ꯂꯩꯔꯕꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯍꯩꯕ ꯍꯤꯗꯥꯛꯀꯤ ꯃꯥꯏꯕꯁꯤꯡ ꯍꯤꯗꯥꯛ ꯇꯧꯔꯕ ꯐꯥꯎꯕ ꯐꯕ ꯉꯝꯗ꯭ꯔꯕꯗ ꯑꯐꯕ ꯃꯥꯏꯕ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯈꯪꯕ ꯃꯤꯁꯤꯡꯅ ꯈꯨꯟ ꯑꯗꯨꯗ ꯍꯅꯨꯕꯒꯤ ꯃꯆꯥ ꯍꯥꯏꯗꯨꯅ ꯑꯐꯕ ꯃꯥꯏꯕ ꯑꯃ ꯂꯩꯕꯅꯤ, ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪ ꯀꯧꯔꯒ ꯌꯦꯡꯍꯟꯕꯤꯌꯨ, ꯈꯨꯗꯛꯇ ꯍꯦꯛꯇ ꯐꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯏꯕ ꯊꯤꯔꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯃꯤꯡꯅꯣ ꯍꯅꯨꯕꯒꯤ ꯃꯆꯥ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯑꯩꯈꯣꯏꯅ ꯍꯪꯂꯨꯕꯗ ꯃꯥꯒꯤ ꯑꯁꯥꯎꯕꯤ ꯑꯣꯏꯔꯝꯗꯨꯅ ꯁꯥꯎꯔꯛꯂꯕꯗꯤ ꯑꯋꯥꯕ ꯑꯣꯏꯒꯅꯤꯗ ꯈꯟꯅꯗꯨꯅ ꯂꯩ꯫ ꯃꯗꯨꯗ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯁꯥꯎꯔꯒ ꯁꯥꯎꯔꯦ, ꯊꯤꯕꯗꯤ ꯊꯤꯔꯁꯤ ꯈꯟꯅꯗꯨꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯍꯅꯨꯕ ꯍꯅꯨꯕꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯈꯣꯏꯅ ꯍꯪꯖꯕꯗ ꯌꯨꯝꯂꯣꯟꯅꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯥꯛꯂꯛꯄꯗꯒꯤ ꯃꯥꯏꯕ ꯀꯧꯕ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯗꯨ ꯆꯪꯂꯛꯇꯨꯅ ꯍꯦꯛ ꯍꯪꯖꯔꯛꯈꯤ꯫ ꯃꯗꯨꯗ ꯍꯅꯨꯕ ꯑꯗꯨꯅ ꯃꯥꯅꯤ ꯃꯥꯅꯤ ꯂꯩ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯄꯥꯕꯨꯡ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦ, ꯑꯣꯖꯥ ꯃꯥꯏꯕ ꯑꯁꯤꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ? ꯃꯗꯨꯗ ꯍꯅꯨꯕ ꯑꯗꯨꯅ, ꯏꯕꯨꯡꯉꯣ ꯈꯣꯏ, ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯙꯔꯃꯇꯥ ꯀꯧꯏ, ꯑꯗꯨꯕꯨ ꯃꯤꯌꯥꯝꯅꯗꯤ ꯍꯅꯨꯕ ꯑꯩꯅ ꯄꯣꯛꯆꯕꯅꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕꯒꯤ ꯃꯆꯥ ꯍꯥꯏꯅ ꯀꯧꯅꯈ꯭ꯔꯦ꯫ ꯅꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯀꯧꯅꯤꯡꯕ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯑꯃꯅ ꯍꯥꯏꯔꯛꯈꯤ, ꯄꯥꯕꯨꯡ ꯑꯩꯈꯣꯏꯗꯤ ꯍꯅꯨꯕꯒꯤ ꯃꯆꯥ ꯍꯥꯏꯕ ꯑꯗꯨꯗ ꯑꯣꯖꯥꯗꯨꯒꯤ ꯑꯁꯥꯎꯕꯤ ꯑꯣꯏꯔꯝꯗꯨꯅ ꯇꯣꯛꯂꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯨꯡꯁꯥ ꯊꯤꯔꯨꯔꯕꯅꯤ꯫ ꯋꯥꯗꯨꯗ ꯍꯅꯨꯕꯅ ꯀꯔꯤꯒꯤ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯕꯒꯦ? ꯍꯅꯨꯕꯒꯤ ꯃꯆꯥꯕꯨ ꯍꯅꯨꯕꯒꯤ ꯃꯆꯥ ꯍꯥꯏꯕꯅꯤ꯫ ꯏꯄꯥꯗꯤ ꯃꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ꯫ ꯃꯗꯨꯝꯅ ꯀꯧꯔꯛꯄꯗꯨ ꯇꯥꯔꯒ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯒꯤ ꯃꯒꯨꯟ ꯍꯦꯟꯅ ꯍꯥꯞꯂꯤꯕꯣꯏ ꯅꯤꯡꯏ꯫ ꯍꯅꯨꯕ ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯅꯨꯕꯒꯤ ꯃꯆꯥ ꯀꯧꯕꯤꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯦꯛ ꯍꯥꯏꯔꯦ꯫ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯃꯃꯣꯟ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯦ꯫ ꯑꯗꯨꯒ ꯍꯪꯖꯔꯛꯈꯤ, ꯑꯣꯖꯥ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯎꯅꯖꯕ ꯌꯥꯒꯗ꯭ꯔꯥ? ꯌꯥꯅꯤ ꯌꯥꯅꯤ, ꯏꯄꯥ ꯀꯧꯊꯣꯛꯆꯔꯛꯈꯤ꯫ ꯍꯅꯨꯕ ꯃꯆꯥꯅꯤꯄꯥꯕꯨ ꯀꯧꯊꯣꯛꯂꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯎꯅꯍꯜꯂꯦ꯫ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ ꯅꯍꯥꯛ ꯉꯥꯏꯍꯥꯛꯇꯪ ꯆꯠꯇꯨꯅ ꯃꯤꯒꯤ ꯑꯋꯥꯕꯗꯨ ꯌꯦꯡꯕꯤꯔꯨꯕꯅ ꯐꯒꯗ꯭ꯔꯥ? ꯃꯗꯨꯗ ꯃꯆꯥꯅꯤꯄꯥꯅ ꯍꯣꯏ ꯄꯥꯕꯨꯡ, ꯑꯩꯍꯥꯛ ꯆꯠꯆꯔꯨꯒꯦ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯁꯥꯃꯨ ꯃꯌꯥꯗ ꯈꯨꯔꯨꯝꯖꯔꯒ ꯍꯥꯟꯅꯒꯨꯝ ꯏꯁꯤꯡ ꯈꯔ
samu maya aduda lupsaraga ligli amada haptuna puri maagna kaina sokli badu yenglabada masidi thina sokreda isona karam tambiram gadori bano laibak yenglage khanduna purakli bai sing aduda mapuningda asumna khanduna samu mayabu phangan biriba ishwar aduda haijarakhi aigi guru su oi jaraba ishwar su oi biriba samu maya sigi shakti dagi sana sokli ba mi sigi masada kaigi hu lairi ba pumnamak manghan biduna thuna asokpa mafam sing tasilan biu haina lona mapuningda ningjaduna ising adu khara pithakli aduga soklei ba mafam pumnamakta khara khara taibire matam khara leiraba tungda kaigi hudu asokpa mafam sing aduda masu moina sian tharakli nipa adu kaigi hugi maisak leiramba pumnamak phakrabada wa ngangnaba yare madugi matungda mana asokpa mafam sing adu oisilhan biro haina ising aduda mapungingda ningjaraga ising adu taibada asokpa mafam sing adu unsa singkhalaktuna taisilakpagi mawongda urakli tauriba mawong mataw adu lairiba mi sing aduna uraga ngangnei nipa asidi masibangna phawbani mapa hanuba aduna hayauba magi maming hanubagi masa kaubibana isagi magun hengat kadori bani haibadu heksumida sonai kaina sokpani padu numit mangani gi matung dadi sat pangamle maduda mipung khuding mangna yamna ngaknakhi asomna hanubagi masa phawba horakle haujikti miyamna masak khangba maiba oirakle mag paisa thokpa misak ama oiraktuna hanuba hanubi ani adu nungaina leijaba phangle madamasida hanubina hanuba yenglaga hairakhi hanuba laikai gi masak phajabi leisabi singa sigi mama singna masa pijage mawoi biu haina makoi mayamna hairiba sibu karam tausi hairiba no haina wa haudorakhi maduda hanuba duna karamba karam saubi nupino masa pige mawoi biu hairiba dubu hek hairi hanubagi wadu taraga hanubidu frang sauduna kari wabu kaubage mina hainara I haina pau tambabu aingonda onsinduna saubu saubiriba sibu hek hairakhi hanubigi wadu taraga hanubana makhogi masanupi haibi taibi singadubu imau oibiu hairaga nangna harauduna aingonda pau tamjabaga sari hanubina hak laikai jathokanu nangna pusilakpa wasi afaba mata pusilakti hek hairi maduda hanubidu sauduna mina haijari haibasibu kari kairabage hek hai wadu taraga hanubana hanubigi matau yeningduna hairakhi madudani ne aina yamna sauning leibasi pot leibabu ahaba pot pu leigadro ahaba pot adudi asoiba ma yaurabani aduna haduna themlaga pige hairibani aidi amu hana ahaba pot lauduna imung asida pusilakloi hanubagi waduda hanubina karinone mina masa pijage hairaga ahaba pot hairiba sibo hek hairakhi hanubana muk nangasi onthokna pangkhreda pot yon badai pot se laubi kro mamanchu tana pijage haina hairibadu yoliba potugi masada soiba ma yauribani aduna masa ningon pijage hairiba singadu masa singadugi masada asoiba leiduna pige hairibani pamjati aidabu pangbadagi ahaba pot loruduna imitei sha uba phangdriba sini aduga isagidi ahaba nataba atangba imau thigadoribani hek haire hanubagi wadu taraga hanubidu sauduna hanuba nangna sumna ngangbiu aibu ahaba nupini aduna isha phangdribani haiba wafam madudi ipungningsi nungsi haiduna hanubi saure maduda hanubana sumbu chumdabra nangalai saringaida nakhogi imana aigi imada nungsiba saduna inama aigi sanupi asibu namau oiningdabra aidi inamagi nasani padu onthona nungsi jakre hairabada ima aduna adu oirabadi nasanupi adu piro imau oirage hek hairaduna namana imada thajaduna aikoini luhongduna laiminakhiba natra aduna inempok aduna imada haijaduna pirakhiba oibana nasa su poktre aidi hairi basini ahaba nupidi imau oiroi hairi basini hek hairabada
Hanubi aduna kupak kuraduna nang di adumna khanboire hoi bungo ai hagasi khagi takhilamam gitada mangolgi mama aduna magi mama oijarage haiduna kanna taksin khraba poni aisu masak matau su phajaba mangonda laigedum khalurabani adubu sirai tangba nangbu pamduna laksabanati nama aduna imada nachanopi asi imo oigani atoppada pikhiba yaroi haina kanna haijabaduda nangonda pikibagi wani aisu ipa imana pikhiba yathang kaheningdabadagi nangonda yarakpagi wani hek hairakhi hanubigi waduda hanubadu phagi taurubadagi hanubina ngangliba wadu taraga sauninglakley hera mana khagi mangolbu hojik phawba kauduna leiba asinani masa poktribasi khanduna saichu ta pairaga mahapapi nangnasu hanuraba si phawba mangolbu kaudaba sabadi nangda halaga loiredana haina hanubida phugadabagi sai haigalakpa matamda masani padu magi thau salubadagi hek hanjalaktuna ima hek kaurakhi masani pa hanjalakpa hek ubada hanuba hanubi anidu handoknei hanubina khumlakhi ima sida laye kari haibage masani pana aina paisa khara phanglai haidana mama da pire mama mapa anidu karinu ai khuina ngasi taururiba sibu khannarakhi hanubana aina magi matau yengningduna ngangluba wadagi ngasi isagi mamangda soblamganida khanduna he hanubi isagi sai sing langbirabra isa waram lagani hairakhi hanubagi wadu taraga hanubina sakti ngasaina loiduna leijarabani isa hanjalaktaba aduda ngaiduna leijaribani hairakhi hanubana loirabadi sathoklurasi haiduna makhoi hum sak chaminare maduda hanubaduna lona hanubidu yengjaraga nokphet tawi hanubina madu uraga kari taurabage hanubana hana sakti sadana nasimban amuk saktholakliba adubu morok sarabra haina hek hangi maduda hanubadu nokning man khraduna hek nokpada sak panduna sor satpa ngamdana hanuba sire mapa sirabada dharmata kauba masadugi thamoidu awaba oikhi ma haujik mapa laitaba masa haibadu oire mapuning yamna nungsikhi mana khali nahan makhaidi pabung ima ani punna yumma sida laiminabanina aina migi thausa thoklurabasu awaba leiramdabani adubu laibak thibadagi pabung laikhidabana ima hanubi asi mathanta yumma sida thanamlaga aina karamna migi seba satkadoribano khanduna hanuba mapa adubu ningsingduna marakta lona kapsari masa adugi mata uraga hanubi mama aduna ibungo nahakpu napa laikhidabadagi isagi maithong adu imana yengbada nungaijadi napa laikhidrabasu isagi damakta pangal solabi nama aihak leiri imana sidringai asida isagi imau pusinduna imit asida isana pokpai suni haiduna amatang ujaba phanglabadi image thamoi asi penjagadobani adubu ima su kuigadaba mandre imagi mangda napabung laktuna imabu satlasi haibasi tosilagli mamagi wadu taraga masa dharma tana ima nahangna su aibu thadok satkhiba tarabadi nasaidi karam tahugadoribano ima namu hana nasagi phamda dugumba awabagi wahidu takpiraganu aigi kai hauragadaba thamoi asibu sunungsibiyu hairakhi masagi mamitagi tara iba mapi adu zaraga mama adu mathamoi pujaba ngamdabadagi mama adu lekthakre amuhana hawalakhidri mama adu aroiba oikhre mama sirabada dharmata kaubani pa sima kokthakta brajanata bagum mapa mama kaina bagi awaba maisa phangkhi pungamdraba mathamoi aduna hana mama bu kaujaraga kapsarakhi hai mai bema nangna nasai gi damak khanjaduna saning bakaya sadana thaning bakaya thaktana isana saraga loire khanbiduna aibu pijabi khiba pomna maktu ningsing jaraga nacha laibak thiraba ina karamna bu kausigi imana haibiramba imau pusinduna imitai shu matang ujaraga laigi leipak yaurabasu
ꯑꯩꯒꯤ ꯙꯥꯔ ꯃꯣꯜꯍꯧꯔꯔꯣꯏ ꯈꯟꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯁꯔꯒ ꯌꯧꯒꯅꯤ ꯇꯥꯛꯄꯤꯈꯤꯕꯗꯨ ꯇꯥꯔꯒ ꯄꯥꯕꯨꯡꯅ ꯍꯅꯨꯕꯤꯅ ꯄꯪꯕꯤ ꯅꯪꯅ ꯂꯩꯀꯥꯏ ꯆꯠꯇꯨꯅ ꯑꯍꯣꯡꯕ ꯅꯃꯧ ꯄꯨꯁꯤꯟꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯤꯈꯤꯕꯗꯨꯗ ꯏꯃꯥꯅ ꯍꯥꯏꯈꯤꯕ ꯑꯩꯅ ꯑꯍꯣꯡꯕ ꯏꯃꯧ ꯊꯤꯕ ꯄꯥꯝꯕꯤꯗ꯭ꯔꯕꯗꯤ ꯑꯇꯥꯡꯕ ꯅꯃꯧ ꯊꯤꯕꯤꯔꯛꯎ ꯑꯗꯨꯗꯤ ꯅꯠꯇꯅ ꯑꯩꯅ ꯏꯃꯧ ꯌꯦꯡꯖꯕꯁꯨ ꯄꯉꯥꯡꯗ ꯉꯥꯡꯕꯤ ꯍꯥꯏꯗꯨꯅ ꯀꯞꯂꯕꯗ ꯄꯥꯕꯨꯡꯅ ꯍꯅꯨꯕꯤꯅ ꯄꯪꯕꯤ ꯅꯪꯅ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯊꯤꯔꯤꯕ ꯑꯍꯣꯡꯕ ꯅꯃꯧꯁꯤꯡ ꯑꯗꯨꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ ꯏꯆꯥꯒꯤꯗꯤ ꯀꯣꯅꯨꯡꯒꯤ ꯃꯖꯥꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ ꯂꯧꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯩꯅ ꯍꯤꯡꯂꯤꯉꯩꯗ ꯏꯆꯥꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯈꯪꯗ꯭ꯔꯦ ꯄꯥꯝꯂꯕꯗꯤ ꯅꯤꯡꯊꯧꯗ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯑꯍꯣꯡꯕ ꯍꯥꯖꯕ ꯃꯧ ꯄꯨꯁꯤꯜꯂꯛꯄ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯕꯗ ꯏꯃꯥꯅ ꯍꯔꯥꯎꯗꯨꯅ ꯃꯥꯒꯤ ꯄꯥꯕꯨꯡ ꯀꯔꯝꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯍꯥꯏꯕꯤꯗꯨꯅ ꯏꯆꯥꯒꯤ ꯃꯧ ꯑꯣꯏꯕꯤꯒꯗꯧꯔꯤꯕꯅꯣ ꯃꯧ ꯍꯥꯏꯕꯤꯒꯗꯧꯔꯤꯕ ꯑꯗꯨꯕꯨ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯈꯤꯒꯗꯒꯦ ꯍꯪꯖꯔꯕꯗ ꯄꯥꯕꯨꯡꯅ ꯍꯣ ꯑꯗꯨꯝꯅ ꯅꯦ ꯇꯥꯔꯕꯗꯤ ꯐꯩꯗꯅ ꯀꯨꯏꯔꯔꯣꯏ ꯅꯍꯥꯛꯇꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯒ ꯉꯥꯏꯁꯦꯟ ꯑꯣꯏꯅꯒꯗꯧꯔꯤꯕꯅꯤ ꯅꯔꯥꯏꯕꯛ ꯐꯕꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯂꯩꯀꯥꯏꯗ ꯐꯝꯗꯨꯅ ꯋꯥꯔꯦꯝ ꯉꯥꯡꯗꯨꯅ ꯅꯆꯥ ꯅꯤꯄꯥꯕꯨ ꯄꯥꯝꯖꯕ ꯃꯃꯥ ꯀꯌꯥꯅ ꯃꯆꯥ ꯄꯤꯖꯒꯦ ꯅꯃꯧ ꯑꯣꯏꯕꯤꯌꯨ ꯍꯥꯏꯔꯤꯕ ꯑꯍꯣꯡꯕ ꯅꯨꯄꯤꯁꯤꯡꯗꯨ ꯑꯃꯨꯛ ꯍꯟꯅ ꯅꯃꯧ ꯑꯣꯏꯒꯦ ꯈꯜꯂꯨꯒꯅꯨ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯍꯅꯨꯕꯤꯅ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯀꯔꯝꯅ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯄꯤꯕꯤꯌꯨ ꯍꯥꯏꯕꯗ ꯌꯥꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯅꯨꯕꯤꯒꯤ ꯋꯥꯗꯨꯗ ꯍꯅꯨꯕꯅ ꯅꯣꯛꯂꯒ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ ꯍꯅꯨꯕꯤ ꯅꯤꯡꯊꯧꯁꯤꯡꯅ ꯂꯩꯔꯤꯕꯅ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝꯅꯤ ꯃꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯔꯟꯁꯤꯡ ꯑꯗꯨꯗꯤ ꯅꯣꯡꯃ ꯃꯄꯨꯅ ꯂꯩꯔꯒꯅꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯡꯈꯤꯒꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯏꯆꯥ ꯅꯤꯄꯥꯅ ꯂꯩꯔꯤꯕꯅꯤ ꯏꯆꯥꯒꯤ ꯂꯟ ꯑꯁꯤ ꯄꯥꯝꯖꯕꯗꯒꯤ ꯅꯤꯡꯊꯧꯁꯤꯡꯅ ꯃꯆꯥ ꯏꯕꯦꯝꯃꯁꯤꯡ ꯄꯤꯖꯒꯦ ꯅꯃꯧ ꯑꯣꯏꯕꯤꯌꯨ ꯍꯥꯏꯔꯕ ꯃꯇꯝꯗ ꯅꯪꯅ ꯑꯄꯥꯝꯕ ꯈꯜꯍꯟꯗꯨꯅ ꯅꯃꯧ ꯑꯣꯏꯗꯨꯅ ꯅꯁꯨ ꯐꯪꯗꯨꯅ ꯅꯪꯅ ꯅꯁꯨ ꯄꯣꯖꯒꯦ ꯇꯧꯕꯗ ꯉꯝꯗꯗꯨꯅ ꯇꯧꯕ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯒ ꯑꯩꯅ ꯂꯪꯅꯒꯗꯧꯔꯤꯕꯅꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯅꯨꯕꯤꯅ ꯍꯔꯥꯎꯗꯨꯅ ꯀꯔꯝꯅ ꯂꯪꯅꯒꯗꯧꯔꯤꯕꯅꯣ ꯍꯅꯨꯕ ꯑꯗꯨꯕꯨꯔꯣ ꯑꯁꯨꯝꯅ ꯍꯥꯏꯒꯗꯧꯔꯤꯕ ꯍꯣ ꯍꯅꯨꯕꯤ ꯅꯁꯨ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯄꯣꯕꯁꯨ ꯉꯝꯗꯕ ꯄꯣꯒꯦ ꯇꯧꯔꯨꯕꯗꯒꯤ ꯅꯈ꯭ꯋꯥꯡ ꯇꯤꯡꯈꯠꯄ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯤ ꯍꯅꯨꯕꯤꯅ ꯏꯁꯨ ꯄꯣꯒꯅꯤ ꯍꯥꯏꯔꯕꯗꯤ ꯈ꯭ꯋꯥꯡꯗꯤ ꯇꯦꯛꯀꯦ ꯇꯦꯛꯁꯅꯨ ꯄꯣꯒꯅꯤ ꯍꯥꯏꯔꯛꯈꯤ ꯍꯅꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯅꯨꯕ ꯏꯄꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯏꯃꯥ ꯍꯅꯨꯕꯤꯅ ꯍꯛꯄꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯄꯤ ꯇꯩꯊꯣꯛꯈꯤꯕꯗꯨ ꯅꯆꯥ ꯑꯩꯅ ꯀꯔꯝꯅ ꯀꯥꯎꯒꯅꯤ ꯏꯃꯥꯒꯤ ꯍꯔꯥꯎꯕ ꯃꯇꯧꯗ ꯏꯄꯥꯅ ꯀꯞꯆꯈꯤꯕ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯨꯔꯒ ꯅꯆꯥꯒꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯕꯨ ꯀꯧꯖꯔꯒ ꯍꯟꯅ ꯀꯞꯆꯔꯛꯈꯤ ꯍꯧꯖꯤꯛꯇꯤ ꯃꯃꯥꯒꯤ ꯀꯔꯃꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯂꯣꯏꯖꯔꯕꯗ ꯙꯔꯃꯇꯥ ꯀꯧꯕ ꯅꯤꯄꯥ ꯑꯁꯤ ꯍꯥꯟꯅꯒꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯂꯤ ꯃꯥꯅ ꯈꯜꯂꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯒꯨꯔꯨꯒꯤ ꯁꯦꯕꯥ ꯑꯃꯗꯤ ꯒꯨꯔु ꯃꯥꯇꯥꯒꯤ ꯁꯦꯕꯥ ꯄꯨꯝꯅꯃꯛ ꯂꯣꯏꯖꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯄꯣꯛꯄ ꯏꯄꯥ ꯏꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯈꯤꯕ ꯅꯤꯡꯊꯧ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤꯕꯗꯨ ꯍꯦꯛ ꯑꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯆꯠꯂꯨꯕ ꯊꯣꯛꯂꯕꯁꯨ ꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯀꯅꯤ ꯀꯔꯤ ꯀꯥꯟꯅꯗꯕ ꯃꯪꯗꯨꯅ ꯅꯍꯥꯟ ꯃꯈꯩ ꯇꯨꯝꯗꯨꯅ ꯂꯩꯔꯨꯔꯦ ꯍꯧꯖꯤꯛꯇꯤ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯔꯛꯂꯕꯗ ꯑꯩꯍꯥꯛ ꯈꯨꯝꯐꯝ ꯈꯪꯂꯣꯏ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯒꯨꯔꯨꯅ ꯊꯝꯕꯤꯔꯝꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯦ ꯅꯣꯡꯃꯇꯁꯨ ꯄꯥꯕꯨꯡ ꯏꯃꯥꯅ ꯑꯩꯕꯨ ꯊꯤꯔꯛꯄꯁꯨ ꯇꯧꯕꯤꯗꯦ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯂꯩꯖꯔꯤ ꯃꯍꯥꯛꯅ ꯈꯜꯂꯤ ꯄꯥꯕꯨꯡ ꯏꯃꯥꯒꯤ ꯆꯍꯤꯒꯤ ꯐꯤꯔꯣꯏ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯍꯥꯛ ꯊꯕꯛ ꯑꯃꯠꯇ ꯆꯠꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯈꯟꯗꯨꯅ ꯂꯩꯈꯤ ꯑꯁꯣꯝꯗꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯤꯄꯥ ꯑꯗꯨꯒꯤ ꯊꯃꯣꯏꯗꯨ ꯀꯌꯥꯗ ꯀꯟꯈ꯭ꯔꯕꯅꯣ ꯉꯁꯤ ꯐꯥꯎꯕ ꯃꯥꯅ ꯃꯄꯥ ꯃꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯗꯅ ꯀꯗꯥꯏꯗꯕꯨ ꯂꯩꯈ꯭ꯔꯕꯅꯣ ꯃꯥꯅ ꯉꯥꯡꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯥꯗꯨꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯑꯋꯥꯕ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯈꯟꯗꯨꯅ ꯋꯥꯅ ꯃꯥꯒꯤꯗꯃꯛ ꯂꯩꯖꯔꯤ ꯃꯃꯥ ꯑꯗꯨꯅ ꯃꯥꯒꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯨꯒꯤ ꯊꯃꯣꯏꯗꯨ ꯈꯔ ꯀꯟꯃꯜꯂꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯏꯕꯗꯤ ꯃꯥꯅ ꯉꯥꯡ ꯁꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯇꯥꯈꯤꯕ ꯊꯣꯛꯂꯕꯗꯤ
ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯨꯕꯗꯒꯤ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯗꯨꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ? ꯃꯥꯒꯤ ꯋꯥꯈꯜ ꯊꯃꯣꯏ ꯑꯁꯤ ꯈꯔ ꯀꯟꯃꯜꯂꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯄꯥ ꯑꯗꯨꯅ ꯏꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤ ꯇꯥꯔꯒ ꯑꯩꯅ ꯈꯜꯂꯤꯕꯅꯤ, ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯊꯣꯏꯅ ꯑꯀꯥꯏꯕ ꯆꯠꯇꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯁꯤꯒꯨꯝꯕ ꯊꯃꯣꯏ ꯀꯟꯕ ꯏꯆꯥ ꯄꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯈꯟꯕꯗ ꯋꯥꯈꯜ ꯂꯥꯝꯕ ꯐꯪꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯍꯟꯁꯤꯡꯅ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯃꯥꯡꯉꯩꯗ ꯃꯨꯅꯤ ꯕ꯭ꯔꯍꯃꯟ ꯑꯃꯒ ꯃꯅꯥꯏ ꯅꯨꯄꯤ ꯕ꯭ꯔꯍꯃꯅꯤ ꯑꯃꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯨꯅ ꯃꯆꯥꯅꯤꯄꯥ 3 ꯐꯪꯖꯔꯦ꯫ ꯃꯆꯥꯅꯤꯄꯥ ꯑꯍꯟ ꯑꯁꯤꯗꯤ ꯃꯄꯥ ꯕ꯭ꯔꯍꯃꯟ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯤꯡꯖꯔꯝꯃꯤ, ꯑꯗꯨꯒ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯗꯤ ꯃꯄꯥ ꯅꯤꯡꯕꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯃꯗꯨꯗ ꯕ꯭ꯔꯍꯃꯟ ꯑꯁꯤꯅꯗꯤ ꯃꯆꯥ ꯑꯍꯨꯝꯅ ꯆꯠꯂꯤꯕ ꯂꯝꯆꯠ ꯕꯦꯚꯥꯔ ꯄꯨꯝꯅꯃꯛ ꯈꯪꯉꯤ, ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯅ ꯅꯣꯡꯃ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯄꯨꯔꯣꯏꯕ ꯕ꯭ꯔꯍꯃꯟꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯔꯛꯈꯤ, ꯒꯨꯔꯨꯗꯦꯕ, ꯅꯅꯥꯏ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯂꯤꯆꯠ ꯁꯥꯖꯠ ꯑꯃꯠꯇ ꯃꯥꯟꯅꯗꯦ꯫ ꯑꯩꯈꯣꯏꯅꯗꯤ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯃꯄꯥ ꯃꯃꯥ ꯇꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯄꯨꯟꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯕ ꯑꯍꯩꯕ ꯒꯨꯔꯨꯒꯤ ꯅꯥꯛꯇ ꯊꯥꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯤ ꯇꯣꯉꯥꯜꯂꯦ꯫ ꯃꯈꯣꯏꯒꯤ ꯃꯇꯧꯁꯤ ꯎꯔꯒ ꯅꯅꯥꯏ ꯅꯨꯄꯤꯒꯤ ꯊꯃꯣꯏꯁꯤ ꯑꯋꯥꯕꯒꯤ ꯋꯥꯈꯜꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯨꯡꯉꯥꯏꯐꯝ ꯈꯪꯖꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕ꯭ꯔꯍꯃꯟ ꯑꯁꯤꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯝꯃ, ꯅꯍꯥꯛ ꯃꯔꯝ ꯑꯗꯨ ꯑꯁꯦꯡꯕ ꯈꯪꯅꯤꯡꯕ꯭ꯔꯥ? ꯏꯆꯥ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯏꯆꯥꯅ ꯀꯔꯝꯕꯅꯣ, ꯅꯪꯒꯤ ꯅꯆꯥꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯕꯗꯤ ꯈꯪꯍꯟꯕꯗꯤ ꯌꯥꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯕ꯭ꯔꯍꯃꯟꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕ꯭ꯔꯍꯃꯟ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯒꯨꯔꯨꯗꯦꯕꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯅꯅꯥꯏꯗꯤ ꯚꯥꯞ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯈꯨꯝꯂꯛꯈꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯈꯪꯅꯕ ꯇꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯕ꯭ꯔꯍꯃꯅꯤꯗ ꯍꯥꯏꯔꯛꯈꯤ, ꯃꯈꯣꯏꯅ ꯃꯍꯩ ꯇꯝꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯅꯍꯥꯛ ꯎꯈꯣꯛꯇꯦꯟ ꯑꯁꯤꯗ ꯄꯨꯟꯗꯨꯅ ꯊꯝꯕꯤꯔꯒꯦ꯫ ꯃꯈꯣꯏꯅ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯄꯪꯀꯞꯇ ꯀꯞꯀꯗꯧꯕꯅꯤ꯫ ꯅꯪꯅ ꯀꯞꯄ ꯎꯔꯒ ꯃꯈꯣꯏꯅ ꯍꯪꯂꯛꯀꯅꯤ, ꯏꯃꯥ, ꯅꯍꯥꯛ ꯎꯈꯣꯛꯇꯦꯟ ꯑꯁꯤꯗ ꯀꯅꯥꯅ ꯄꯨꯟꯗꯨꯅ ꯐꯨꯔꯝꯂꯤꯕꯅꯣ ꯍꯪꯂꯕꯗ ꯅꯪꯅ ꯈꯨꯝꯒꯗꯧꯕꯗꯤ ꯅꯈꯣꯏꯕꯨ ꯄꯣꯛꯄ ꯅꯄꯥꯕꯨꯡꯅ ꯑꯩꯕꯨ ꯄꯨꯟꯗꯨꯅ ꯐꯨꯔꯝꯂꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯧꯕꯅꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯉꯥꯡꯂꯛꯄ ꯋꯥꯐꯝ ꯑꯗꯨ ꯅꯪꯅ ꯑꯃꯃꯝꯇꯒꯤ ꯑꯣꯏꯅ ꯇꯥꯁꯤꯟꯒꯗꯧꯕꯅꯤ꯫ ꯑꯩꯗꯤ ꯂꯣꯠꯇꯨꯅ ꯂꯩꯔꯒꯦ ꯍꯥꯏꯔꯒ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯕ꯭ꯔꯍꯃꯟ ꯅꯤꯄꯥꯅ ꯕ꯭ꯔꯍꯃꯅꯤꯕꯨ ꯊꯧꯔꯤꯅ ꯎꯀꯣꯛꯇꯦꯟꯗ ꯄꯨꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯅꯍꯥꯛ ꯀꯥꯞꯁꯤꯟꯅꯕ ꯍꯧꯔꯣ, ꯑꯩꯍꯥꯛ ꯂꯣꯠꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯤꯄꯥ ꯑꯍꯨꯝꯗꯨ ꯅꯍꯥ ꯑꯅꯤꯗꯨꯅ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯃꯃꯥꯅ ꯀꯞꯂꯤꯕꯗꯨ ꯍꯪꯂꯕꯗ ꯃꯃꯥ ꯑꯗꯨꯅ ꯅꯄꯥꯕꯨꯡꯅ ꯏꯃꯥꯕꯨ ꯄꯨꯟꯗꯨꯅ ꯐꯨꯔꯝꯂꯤꯕꯅꯤ ꯍꯥꯏꯅ ꯇꯝꯂꯕꯗ ꯃꯆꯥ ꯑꯅꯤꯗꯨꯅ ꯏꯃꯥ, ꯄꯥꯕꯨꯡꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯪꯂꯕꯗ ꯃꯃꯥꯗꯨꯅ ꯑꯩꯕꯨ ꯄꯨꯟꯗꯨꯅ ꯊꯅꯝꯂꯒ ꯃꯍꯥꯛꯇꯤ ꯆꯠꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯒ ꯀꯞꯄ ꯑꯃꯨꯛ ꯍꯧꯔꯛꯂꯦ꯫ ꯃꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯆꯥꯅꯤꯄꯥ ꯑꯅꯤꯗꯨꯅ ꯃꯄꯥꯅ ꯃꯃꯥꯕꯨ ꯐꯨꯕ ꯁꯥꯔꯤꯕ ꯃꯅꯥꯛꯇ ꯆꯩꯇꯨꯞ ꯑꯅꯤꯈꯛ ꯇꯥꯔꯤꯕꯗꯨ ꯎꯔꯒ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯆꯩ ꯑꯁꯤꯃꯛꯅ ꯏꯃꯥꯕꯨ ꯀꯌꯥ ꯊꯤꯅ ꯐꯨꯔꯝꯂꯤꯕꯅꯣ, ꯂꯩꯔꯝꯁꯤꯅꯨ, ꯃꯥꯅ ꯏꯃꯥꯕꯨ ꯐꯨꯔꯝꯂꯤꯕ ꯆꯩ ꯑꯁꯤꯃꯛꯅ ꯐꯨꯗꯨꯅ ꯃꯍꯥꯛ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯩ ꯑꯃꯃꯝ ꯇꯥꯞ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯄꯥ ꯊꯤꯕ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯀꯣꯟꯊꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯤꯄꯥ ꯑꯍꯟ ꯑꯗꯨ ꯂꯥꯛꯂꯦ꯫ ꯃꯥꯅ ꯆꯪꯁꯤꯜꯂꯛꯄꯗ ꯃꯃꯥꯗꯨꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯒ ꯃꯃꯥꯒꯤ ꯃꯐꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯞꯂꯒ ꯍꯥꯏꯖꯔꯛꯈꯤ, ꯏꯃꯥ, ꯃꯇꯧ ꯑꯁꯤꯕꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯇꯧꯔꯝꯂꯤꯕꯅꯣ? ꯅꯆꯥꯗ ꯑꯁꯦꯡꯕ ꯑꯃꯇꯪ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯀꯞꯂꯗꯨꯅ ꯍꯪꯖꯔꯛꯂꯕꯗ ꯕ꯭ꯔꯍꯃꯟ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯂꯗꯨꯅ ꯅꯄꯥꯕꯨꯡꯅ ꯏꯃꯥꯕꯨ ꯄꯨꯟꯗꯨꯅ ꯐꯨꯔꯝꯂꯤꯕꯅꯤ, ꯄꯨꯜꯂꯤꯕ ꯑꯁꯤꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯊꯥꯗꯣꯛꯍꯟꯕ ꯌꯥꯔꯣꯏ, ꯅꯃꯥꯏꯒꯤ ꯑꯁꯦꯡꯕ ꯋꯥꯐꯝ ꯈꯪꯂꯒ ꯃꯁꯥꯃꯛꯅ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨ ꯂꯥꯎꯅ ꯂꯥꯎꯅ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯖꯔꯒ ꯃꯆꯥꯅꯤꯄꯥ ꯑꯍꯟ ꯑꯗꯨꯅ ꯀꯞꯆꯔꯒ ꯍꯥꯏꯔꯛꯈꯤ, ꯏꯃꯥ, ꯑꯩꯅ ꯄꯨꯜꯂꯤꯕ ꯏꯃꯥꯒꯤ ꯊꯧꯔꯤ ꯑꯗꯨ ꯊꯥꯗꯣꯛꯆꯒꯦ ꯍꯥꯏꯕꯕꯨ ꯏꯄꯥꯒꯤ ꯌꯥꯊꯪ ꯑꯃꯇꯪ ꯐꯪꯗ꯭ꯔꯕꯗꯤ ꯅꯅꯥꯏ ꯅꯆꯥꯒꯤ ꯄꯥꯡꯒꯜ ꯂꯩꯖꯗꯕꯅ ꯄꯥꯕꯨꯡ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯏꯃꯥꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯂꯩꯕꯤꯔꯣ꯫ ꯄꯥꯕꯨꯡ ꯍꯟꯖꯤꯜꯂꯛꯂꯕ ꯃꯇꯝꯗ ꯅꯆꯥꯅ ꯄꯥꯕꯨꯡꯒꯤ ꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯒ
ꯄꯥꯕꯨꯡꯅ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯇꯨꯅ ꯅꯪꯅ ꯅꯤꯡꯂꯤꯕ ꯅꯃꯥꯒꯤ ꯊꯧꯔꯤ ꯊꯥꯗꯣꯛꯅꯤꯡꯂꯤꯕ ꯑꯗꯨ ꯊꯥꯗꯣꯛꯆꯔꯣ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯕ ꯃꯇꯨꯡꯗ ꯅꯆꯥꯅ ꯏꯃꯥꯕꯨ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯗꯨ ꯊꯥꯗꯣꯛꯆꯈꯤ꯫ ꯃꯇꯝ ꯈꯔꯗꯪꯗꯤ ꯏꯃꯥꯅ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯕ ꯊꯥꯗꯣꯛꯄꯤꯗꯨꯅ ꯅꯆꯥꯒꯤ ꯏꯔꯥꯟ ꯉꯥꯛꯄꯤꯌꯨ꯫ ꯍꯦ ꯄꯥꯂꯦꯝ ꯅꯨꯡꯁꯤꯕꯤ, ꯏꯃꯥ ꯍꯥꯏꯕꯁꯤꯗꯤ ꯉꯥꯛꯄꯤ ꯍꯩꯕꯤ ꯆꯥꯟꯕꯤ ꯍꯩꯕꯤ ꯑꯣꯏꯕꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯒꯨꯝ ꯑꯈꯥꯡ ꯀꯟꯕꯤꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯅꯩꯗꯨ꯫ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯃꯃꯥꯗꯨꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯆꯔꯛꯂꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯃꯥ ꯑꯗꯨ ꯃꯊꯃꯣꯏꯗꯨ ꯄꯨꯕ ꯉꯝꯗꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯆꯔꯒ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯅꯪꯕꯨ ꯏꯃꯥꯅ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯕ ꯑꯁꯤꯗꯤ ꯏꯈꯨꯠꯅ ꯁꯔꯒ ꯂꯥꯝꯕ ꯐꯪꯕꯒꯨꯝ ꯄꯦꯟꯖꯔꯤ꯫ ꯃꯃꯥ ꯃꯆꯥꯒꯤ ꯅꯨꯡꯁꯤꯅ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯃꯄꯥ ꯑꯗꯨ ꯂꯣꯠꯇꯨꯅ ꯂꯩꯕ ꯉꯝꯂꯛꯇꯕꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯃꯄꯥ ꯑꯗꯨ ꯎꯖꯕꯗ ꯃꯆꯥ ꯑꯍꯟ ꯑꯗꯨꯅ ꯃꯄꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯀꯞꯆꯔꯗꯨꯅ ꯃꯃꯥꯒꯤ ꯃꯔꯥꯟ ꯉꯥꯛꯄꯤꯌꯨ, ꯃꯃꯥꯒꯤ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯖꯔꯛꯂꯤ꯫ ꯃꯆꯥꯒꯤ ꯃꯇꯧ ꯎꯖꯕ ꯉꯝꯗ꯭ꯔꯕ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯅ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯅꯍꯥꯛꯄꯨ ꯏꯄꯥꯅ ꯑꯃꯨꯛꯇ ꯊꯃꯣꯏ ꯄꯦꯟꯅ ꯀꯣꯟꯖꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯆꯦꯠ ꯀꯣꯟꯕꯤꯔꯦ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯀꯞꯃꯤꯟꯅꯔꯦ꯫ ꯕ꯭ꯔꯥꯍꯃꯟ ꯅꯤꯄꯥ ꯑꯗꯨꯅ ꯃꯃꯥꯕꯨ ꯄꯨꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯄꯤꯔꯦ꯫ ꯕ꯭ꯔꯥꯍꯃꯟ ꯅꯨꯄꯤꯅ ꯃꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯅꯥꯏꯒꯤ ꯑꯁꯣꯏꯕ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯦ꯫ ꯃꯆꯥ ꯑꯗꯨꯅꯁꯨ ꯃꯃꯥꯒꯤ ꯃꯈꯣꯡ ꯀꯣꯜꯂꯗꯨꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯆꯔꯒ, ꯏꯃꯥ ꯏꯕꯦꯝꯃ, ꯂꯥꯏꯕꯛ ꯊꯤꯕ ꯅꯆꯥꯒꯤ ꯏꯔꯥꯟ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯌꯨ, ꯏꯃꯥꯕꯨ ꯑꯩꯅ ꯊꯥꯗꯣꯛꯆꯕ ꯉꯝꯈꯤꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯔꯒꯅꯨ, ꯄꯥꯕꯨꯡꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯏꯃꯥꯕꯨ ꯅꯅꯥꯏ ꯂꯥꯏꯕꯛ ꯊꯤꯕꯅ ꯊꯥꯗꯣꯛꯆꯕ ꯉꯝꯈꯤꯗꯕꯗꯨꯒꯤ ꯏꯔꯥꯟ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯒ ꯀꯞꯆꯔꯛꯈꯤ꯫ ꯃꯃꯥ ꯑꯗꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯒ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯅꯍꯥꯛꯄꯨ ꯏꯃꯥꯅ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯕꯅ ꯃꯄꯨꯒꯤ ꯅꯥꯛꯄꯨ ꯌꯧꯖꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯒ ꯃꯆꯥꯕꯨ ꯆꯤꯖꯠ ꯀꯣꯟꯁꯤꯟꯕꯤꯔꯒ ꯃꯃꯥ ꯑꯗꯨ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯀꯞꯆꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯆꯥ ꯅꯤꯄꯥ ꯑꯅꯤꯗꯨ ꯃꯄꯥ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯆꯩꯇꯨꯞ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯃꯥ ꯃꯄꯥ ꯃꯌꯥꯝꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯍꯦꯛ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯎꯇꯨꯞ ꯊꯥꯗꯔꯒ ꯆꯪꯂꯛꯇꯨꯅ ꯂꯦꯞꯂꯔꯦ꯫ ꯃꯗꯨꯗ ꯃꯌꯥꯝꯕ ꯑꯍꯟ ꯑꯗꯨꯅ, ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯗꯥꯏ ꯌꯧꯅ ꯆꯠꯂꯨꯔꯤꯕꯅꯣ? ꯅꯈꯣꯏꯕꯨ ꯌꯨꯝ ꯌꯧꯔꯝꯗ꯭ꯔꯤꯕ꯭ꯔꯥ ꯍꯪꯂꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯃꯅꯥꯎ ꯑꯅꯤꯅ, ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯟꯅ ꯌꯧꯔꯝꯂꯕꯅꯤ, ꯏꯃꯥ ꯑꯁꯤ ꯄꯥꯕꯨꯡꯅ ꯄꯨꯟꯗꯨꯅ ꯊꯝꯕꯤꯔꯝꯂꯦ, ꯌꯥꯝꯅꯁꯨ ꯊꯤꯅ ꯐꯨꯕꯤꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯔꯤꯒꯤ ꯄꯥꯕꯨꯡꯅ ꯏꯃꯥꯕꯨ ꯐꯨꯕꯅꯣ ꯍꯥꯏꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯗꯨꯅ ꯄꯥꯕꯨꯡꯅ ꯏꯃꯥ ꯐꯨꯔꯝꯕ ꯆꯩ ꯑꯁꯤ ꯄꯥꯏꯗꯨꯅ ꯄꯥꯕꯨꯡꯅ ꯂꯩꯔꯝꯕ ꯃꯐꯝꯗ ꯄꯥꯕꯨꯡꯕꯨꯁꯨ ꯐꯨꯔꯨꯁꯤ ꯈꯟꯅꯗꯨꯅ ꯄꯥꯕꯨꯡꯕꯨ ꯊꯤꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯕꯨꯡꯗꯤ ꯏꯃꯥ ꯏꯌꯥꯝꯕꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯂꯦ, ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯕꯨ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯪꯂꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯌꯥꯝꯕ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯅ ꯕꯤꯁꯅꯨ ꯕꯤꯁꯅꯨ ꯁꯣꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯄꯥꯒꯤ ꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯕꯨꯡꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯖꯔꯛꯈꯤ꯫ ꯍꯦ ꯕ꯭ꯔꯥꯍꯃꯟ ꯑꯊꯣꯏꯕ, ꯅꯍꯥꯛꯇꯤ ꯕꯦꯗ ꯄꯨꯝꯅꯃꯛꯀꯤ ꯑꯥꯔꯊ ꯈꯪꯕꯤꯔꯕ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯇꯣꯜꯂꯕ ꯃꯤꯑꯣꯏ ꯄꯣꯛꯇ ꯄꯣꯛꯂꯕ ꯅꯅꯥꯏꯒꯤ ꯒ꯭ꯌꯥꯟ ꯌꯥꯎꯖꯗ꯭ꯔꯕ ꯏꯅꯥꯎ ꯑꯅꯤ ꯑꯁꯤꯒꯤ ꯈꯜꯍꯩꯗ꯭ꯔꯕ ꯈꯜꯂꯨꯕꯒꯤ ꯐꯪꯒꯗꯕ ꯄꯥꯞ ꯑꯗꯨꯕꯨ ꯀꯣꯛꯄꯤꯗꯨꯅ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯇꯤꯟꯖꯗꯨꯅ ꯃꯄꯨ ꯃꯥꯒꯤ ꯅꯥꯝ ꯁꯣꯟꯖꯕ ꯐꯪꯍꯟꯕꯤꯌꯨꯕ ꯍꯥꯏꯅ ꯃꯅꯥꯎ ꯑꯅꯤꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯛꯈꯤ꯫ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯆꯥ ꯑꯍꯟ ꯑꯗꯨꯒꯤ ꯍꯥꯏꯗꯣꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯍꯦ ꯑꯊꯣꯏꯕ ꯕ꯭ꯔꯥꯍꯃꯟ ꯃꯆꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯅꯄꯥ ꯑꯣꯏꯕ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯄꯨꯕ ꯉꯝꯖꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯐꯝꯗ ꯍꯥꯏꯒꯗꯕꯗꯤ ꯄꯨꯝꯅꯃꯛꯁꯤ ꯃꯄꯨ ꯃꯥꯒꯤ ꯂꯤꯂꯥꯅꯤ꯫ ꯑꯩꯅ ꯇꯧꯖꯈꯤꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯅ ꯃꯃꯥ ꯐꯨꯕ ꯃꯄꯥ ꯑꯩꯕꯨ ꯐꯨꯒꯦ ꯈꯟꯈꯤꯕ ꯋꯥꯈꯜ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯥꯅ ꯁꯣꯏꯗꯅ ꯁꯣꯛꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯄꯨ ꯃꯈꯣꯏꯒꯤ ꯃꯌꯥꯝꯕ ꯑꯣꯏꯅ ꯐꯪꯖꯕ ꯃꯔꯝꯅ ꯅꯪꯅ ꯀꯟꯅ ꯍꯥꯏꯖꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏꯗꯤ ꯁꯥꯁꯤꯡꯗꯒꯤ ꯀꯜꯍꯧꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯕꯣꯔ ꯄꯤꯕꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯆꯥꯁꯤꯡꯅ
ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯃꯃꯥꯗꯨꯅ ꯃꯄꯥ ꯕ꯭ꯔꯍꯃꯟꯕꯨ ꯌꯦꯡꯂꯒ ꯍꯪꯒꯠꯆꯔꯛꯈꯤ, ꯒꯨꯔꯨꯗꯦꯕ, ꯅꯅꯥꯏ ꯕ꯭ꯔꯍꯃꯅꯤꯅ ꯋꯥꯐꯝ ꯑꯃꯇꯪ ꯈꯪꯖꯅꯤꯡꯏ꯫ ꯒꯨꯔꯨꯗꯦꯕꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯑꯍꯨꯝꯅꯤ, ꯑꯗꯨꯕꯨ ꯏꯆꯥ ꯑꯍꯨꯝ ꯑꯁꯤ ꯑꯃꯠꯇ ꯄꯨꯛꯆꯦꯜ ꯁꯥꯖꯠ ꯃꯥꯟꯅꯗꯦ, ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯍꯪꯂꯛꯈꯤ꯫ ꯕ꯭ꯔꯍꯃꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕ꯭ꯔꯍꯃꯟ ꯑꯗꯨꯅ, ꯅꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ? ꯑꯩꯍꯥꯛꯇꯤ ꯅꯍꯥꯟꯅ ꯅꯆꯥ ꯏꯆꯥ ꯈꯪꯕ ꯂꯣꯏꯔꯦ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯕ꯭ꯔꯍꯃꯅꯤꯅ, ꯒꯨꯔꯨꯗꯦꯕ, ꯀꯔꯤ ꯋꯥꯐꯝꯅꯣ ꯒꯨꯔꯨꯗꯦꯕꯅ ꯅꯆꯥ ꯏꯆꯥ ꯈꯪꯂꯦ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯕꯨ ꯍꯪꯖꯔꯛꯈꯤ꯫ ꯃꯗꯨꯗ ꯕ꯭ꯔꯍꯃꯅꯤꯄꯥꯗꯨꯅ ꯕ꯭ꯔꯍꯃꯅꯤ ꯌꯦꯡꯂꯒ, ꯏꯕꯦꯝꯃ, ꯑꯩ ꯍꯥꯏꯔꯒꯦ ꯇꯥꯔꯣ꯫ ꯅꯆꯥ ꯑꯍꯟ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯤ, ꯑꯗꯨꯒ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯅ ꯅꯪꯒꯤ ꯅꯆꯥꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯕ꯭ꯔꯍꯃꯅꯤꯄꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕ꯭ꯔꯍꯃꯅꯤꯅ ꯉꯛꯂꯗꯨꯅ ꯍꯪꯖꯔꯛꯈꯤ, ꯒꯨꯔꯨꯗꯦꯕ, ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯣꯛꯄ ꯏꯆꯥ ꯑꯍꯨꯝ ꯑꯁꯤꯕꯨ ꯑꯍꯟ ꯑꯁꯤꯅ ꯒꯨꯔꯨꯒꯤ ꯅꯆꯥ ꯑꯣꯏꯔꯒ ꯃꯅꯥꯎ ꯑꯁꯤꯅ ꯅꯅꯥꯏ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯪꯖꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛꯇ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫